ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯔꯤꯕꯣ ꯍꯦꯄꯤ ꯌꯥꯎꯁꯪ ꯃꯌꯥꯝ ꯉꯁꯤꯗꯤ ꯏꯃꯥꯟꯅꯕꯤꯒ ꯑꯩꯒ ꯀꯩꯊꯦꯜꯗꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯦꯟ ꯆꯥꯁꯦꯅ ꯌꯥꯎꯁꯪ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯨꯝ ꯍꯤꯟꯖꯥꯡ ꯍꯥꯎꯕ ꯑꯃ ꯆꯥꯁꯦꯅ ꯏꯕꯥꯅꯤꯁꯦ ꯀꯩꯊꯦꯜꯗ ꯀꯣꯏꯊꯣꯔꯛꯄꯅꯦ ꯑꯗꯣ ꯃꯥꯁꯦ ꯍꯩꯃꯍꯤ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯗꯣ ꯍꯩꯃꯍꯤꯁꯦ ꯃꯥꯒꯤ 2 ꯂꯧꯕꯤꯔꯦ ꯑꯩꯅ ꯑꯃ ꯊꯛꯑꯦ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯃꯁꯨ ꯃꯥ ꯆꯥꯔꯦ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯂꯧꯒꯗꯕꯁꯤꯡꯗꯣ ꯗꯨꯀꯥꯟ ꯑꯆꯧꯕꯗ ꯆꯪꯉꯒ ꯑꯗꯨꯝ ꯂꯧꯒꯗꯕꯁꯤꯡꯗꯣ ꯈꯔ ꯂꯧꯔꯒ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯕꯥꯅꯤ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯆꯪꯉꯨꯁꯤ ꯍꯥꯏꯅ ꯆꯪꯉꯨꯔꯦ ꯀꯩꯊꯦꯜꯗ ꯃꯥꯒꯤ मासे टेलरसु तवेबको अदुना मागी फ्रुइट केके तुनबगी ऑर्डर लाकपा अदुगी फी खनबा चटलुबने अदु फीजे इबानी लौमिनरा मतुंगदा मा उमरोक लौनि हाइना उमरोक मु लौरे अदुगा आइसु थोइदिंग जानिङेना थोइदिंग लौरगा लाए अदु मतुंगदा मो युम यौरे यौरगा आइसु चाक खरा हाना जाथोए ngaइबा ngamdadana अदैदि युम चाक के सोइरे फौननबा ꯌꯣꯡꯆꯥꯛ ꯐꯪꯗꯕ ꯃꯇꯝꯗ ꯆꯥꯅꯕ ꯍꯥꯏꯅ ꯐꯖꯅ ꯁꯣꯏꯔꯒ ꯐꯧꯅꯅꯕ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯌꯦꯟ ꯊꯣꯡꯕꯁꯨ ꯂꯣꯏꯔꯦ ꯑꯃ ꯏꯔꯣꯜꯂꯦ ꯑꯃ ꯁꯂꯥꯗ ꯇꯧꯔꯦ ꯑꯗꯨꯒ ꯑꯂꯨ ꯀꯥꯡꯍꯧ ꯇꯧꯔꯦ ꯑꯗꯨꯒ ꯏꯃꯥꯟꯅꯕꯤꯒ ꯑꯩꯒ ꯌꯥꯝ ꯍꯥꯎꯅ ꯏꯕꯥꯅꯤꯇꯪ ꯆꯥꯃꯤꯟꯅꯔꯦꯀꯣ ꯑꯗꯨꯒ ꯅꯨꯡꯗꯥꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯉꯥ ꯊꯣꯡꯕ ꯆꯥꯅꯕ ꯍꯥꯏꯅ ꯉꯥ ꯂꯧꯕ ꯑꯃꯨꯛ ꯖꯤꯔꯤ ꯀꯩꯊꯦꯜꯗ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯉꯥ ꯂꯧꯔꯒ ꯑꯂꯨ ꯀꯩꯀꯩꯁꯨ ꯂꯧꯔꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯇ ꯂꯐꯨ ꯀꯥꯕꯤ ꯇꯧꯋꯦꯕꯀꯣ ꯃꯌꯥꯝꯗꯣ ꯂꯐꯨ ꯀꯥꯕꯤꯁꯦ ꯌꯦꯡꯉꯨꯔꯦ लफु काबीसे येंगुरा मतुंगदा खो युमदा सुम हलए अदो मैम वीडियो से कमाइन तबीगे मैम शेयर तौबा काबीगनो थैंक यू फॉर वाचिंग मैम।